Phaduna Pukhiba Meeoi ani Hattoktuna Langthoklambagi case Nia Da Thijinhanlagani Haina Chief Minister YUMNAM KHEMCHAND FONGDOKKHRE Taranithoi suba Manipur Legislative Assembly gi Taret suba session gi ngasi pangthokhiba mifamda CLP leader KHEMCHAND Pukhalakiba calling attention motion gi paukhum oina Chief Minister YUMNAM KHEMCHAND wafam asi phongdokhibani magna makhata na haikibada Meeoi ani kidnap tawkhiba amadi atopa mafam amadagi Meeoi kunmathoi fakibagi matangda mahaki bangloda kupna watanaki amadi Deputy Chief Minister Nemcha Kipken ga su paw phongnaduna wari sanaki adubu laibak thibadi Meeoi ani sina fangle fakiba Meeoi kunmathoi thadorakle laikhidraba Meeoi ani gi imungda matik chaba leingakna tofam thokpa tawduna ex gratia piragani amadi thodok asigi matangda Nia Da Thijinhanlagani loinana amuk hana thodok asi thoktanaba leingakna angamba thakta hotnaragani haiba wafam thamki panbayai thawai kuki village ta popi thabaga mari leinana nagani singnaba singna khangpok kaya mai thabada natana mafam adudagi Meeoi ani Phaduna Pukhiba Hattoktuna Langthoklambagi thengnarakibani masida Meeoi ani fakiba paw Santoraktuna Imphal Ukhrul Road tagi passenger Meeoi kunmathoi Phaduna Pukhiba matung ayuki pung 3 da thadorakibani